ꯂꯩꯗ ꯍꯥꯏ ꯁ꯭ꯅꯦꯜ ꯆꯠꯄꯗꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯍꯩꯔꯝꯃꯣꯏ ꯅꯪ ꯍꯩꯔꯝꯃꯣꯏꯅꯤꯗ ꯍꯩꯕ꯭ꯔꯥ ꯑꯩ ꯇ꯭ꯔꯥꯏ ꯍꯩꯔꯝꯃꯣꯏ ꯇꯧꯖꯔꯣꯏ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯔꯣꯏ ꯍꯩꯔꯝꯃꯣꯏ ꯑꯗꯨꯒ ꯍꯩꯇꯦ ꯈꯨꯠꯇꯒ ꯃꯈꯣꯟ ꯌꯥꯝ ꯁꯤꯗꯒ ꯌꯥꯝ ꯊꯣꯛꯄꯅꯤꯅ ꯑꯩꯗꯤ ꯀꯥꯎꯔꯦ ꯍꯧꯖꯤꯛ ꯇꯧꯗꯕꯒꯤ ꯇ꯭ꯔꯥꯏ ꯈꯨꯠꯇꯒ ꯇꯧꯁꯦ ꯑꯗꯨꯁꯨ ꯈꯨꯠꯇꯒ ꯁꯤ ꯃꯈꯣꯟ ꯅꯠꯇ꯭ꯔꯥ ꯈꯨꯠꯇꯒ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯨꯝ ꯊꯣꯛꯂꯩꯉꯝꯃꯦ ꯇꯨ ꯀꯩꯒꯤꯅꯣ ꯁꯤ ꯈꯨꯠꯁꯤ ꯌꯥꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯁꯦꯝꯗ ꯌꯥꯔꯣꯏ ꯃꯦꯀꯥꯅꯤꯛ ꯇꯧꯔꯒ ꯑꯣꯀꯦ ꯁꯦꯝꯕꯁꯦ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯁꯦꯝꯃꯁꯤ ꯃꯌꯥꯝ ꯁꯦꯝꯕꯤꯌꯨ ꯍꯧꯖꯤꯛ ꯈꯨꯠꯁꯤ ꯃꯈꯣꯟ ꯑꯗꯨꯝ ꯊꯣꯛꯂꯩꯃꯦ ꯇꯨ ꯑꯗꯨꯝ ꯊꯣꯛꯑꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯁꯦ ꯁꯦꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯅꯥꯕ ꯈꯣꯠꯄ ꯇꯧꯗꯕꯅꯤꯅ ꯀꯩꯝ ꯑꯗꯨꯝ ꯇꯧꯗꯦ ꯇꯦꯂꯦꯟ ꯑꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯑꯩꯅ ꯑꯩꯅ ꯊꯝꯕꯁꯤꯅ ꯀꯩꯁꯨ ꯇꯧꯗꯕꯩ ꯋꯥꯅꯤ ꯀꯥꯏꯔꯣꯏ ꯍꯥꯏꯅ ꯇꯧꯔꯒ ꯍꯩꯌꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯇꯩꯗꯤ ꯀꯩꯅꯣ ꯅꯥꯀꯣꯡꯒ ꯂꯦꯡꯕ ꯅꯥꯀꯣꯡꯁꯨ ꯍꯥꯏꯈꯤꯕꯗꯨꯗꯤ ꯂꯦꯡꯉꯦ ꯌꯦꯡꯉꯣ ꯂꯦꯡꯗ꯭ꯔꯥ ꯑꯗꯒꯤ ꯆꯤꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯅꯥꯀꯟ ꯅꯥꯀꯟ ꯄꯩ ꯍꯩꯅꯦ ꯃꯤꯅ ꯆꯤꯟ ꯄꯩꯌꯨ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯄꯩꯗꯅ ꯑꯩꯅ ꯅꯠꯇꯕ ꯃꯊꯪ ꯃꯈꯥ ꯄꯨꯟꯅ ꯄꯩꯊꯣꯛꯄ ꯍꯥꯏꯅ ꯑꯗꯨꯁꯨ ꯍꯥꯏ ꯅꯅꯥꯎꯒꯤ ꯇꯦꯂꯦꯟ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯑꯗꯒꯤ ꯀꯩꯅꯣ ꯌꯥꯝ ꯂꯩꯕꯅꯤꯅꯦ ꯁꯛꯀꯁꯦ ꯌꯥꯝ ꯊꯤꯍꯟꯕ ꯍꯩ ꯑꯩ ꯌꯨꯇꯨꯕ ꯗꯤꯄꯤꯗꯨ ꯅꯣꯏ ꯎꯔꯝꯃꯅꯤ ꯑꯩ ꯃꯥꯟꯕ꯭ꯔꯣ ꯑꯗꯨꯕꯣ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯝꯇ ꯍꯣꯏ ꯑꯗꯨꯗꯤ ꯊꯤꯃꯟꯕꯅꯦ ꯑꯗꯨꯗꯤ ꯀꯤ ꯑꯩꯅ ꯅꯣꯡꯃ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯁꯤ ꯅꯨꯃꯤꯗꯥꯡ ꯒꯥꯔꯤ ꯊꯧꯃꯤꯟꯅꯕ ꯑꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯅꯤꯡꯗ ꯊꯧꯔꯛꯄ ꯅꯍꯥꯟ ꯑꯩꯅ ꯑꯗꯨꯒꯤ ꯁꯛꯇꯨ ꯇꯧꯔꯨꯔꯦ ꯍꯣꯏ ꯀꯤꯌꯦꯅ ꯂꯥꯎ ꯃꯥ ꯃꯁꯥꯗ ꯀꯤꯈ꯭ꯔꯤꯕ ꯍꯥꯏꯗꯤ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯩ ꯑꯩꯗꯤ ꯀꯤ ꯍꯥꯏ ꯇꯧꯁꯦ ꯍꯥꯏꯔꯕꯗꯣ ꯑꯗꯨ ꯑꯩ ꯑꯃꯨꯛ ꯀꯤꯔ ꯂꯩꯍꯧꯗꯣꯏꯔ ꯁꯤꯗꯤ ꯑꯩ ꯈꯜꯂꯤꯁꯦ ꯁꯛꯇ ꯌꯥꯝ ꯊꯤꯕꯅꯦ ꯑꯗꯨꯏ ꯈꯨꯊꯤꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯩꯁꯤꯁꯨ ꯃꯥ ꯑꯩ ꯃꯥꯟꯗꯕꯅꯦ ꯑꯣꯟꯊꯣꯛꯄꯗ ꯑꯗꯨꯗꯤ ꯌꯥꯝ ꯄꯣꯁꯇꯥꯗꯁꯨ ꯂꯥꯛꯑꯦ ꯁꯛꯁꯤꯗꯤ ꯊꯤꯖꯤꯟꯍꯜꯂꯔꯣꯏ ꯁꯤꯗ ꯑꯗꯨꯗꯤ ꯑꯗꯨꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ